मोबाइल दा वारी साना साना नर्स अमन नुपी अमदा कोविड वैक्सीन डोज अनि काप्सिन ख्रे। उत्तर प्रदेश के कानपुर देहात डिस्ट्रिक्ट की मनुंग दलैबा मरहाउली प्राइमरी हेल्थ सेंटर दा सही यांखै सुरबी कामलेश कुमारी कौबी नुपी अमा कोविड वैक्सीन कापदा नर्स अदुना मथौ सेक्सिनदबदगे मोबाइल फोन दा वारी साना साना मथौ तौबदा सोइबदगे नुपी अदुदा वैक्सीन अदु अनिरक काप्सिन खिबने। वैक्सीन असी अहानब डोज कापलब मतुंग सयोल खर लैरगा अनिसुब डोज अमुक कापकदबने। वाफम असी साउथोकनरकपदगे मागी इमुंग मनुंगे मीसिंगना सेंटर अदुदा थमजिंदुना इरांग हौखे। मतुंगदा डिस्ट्रिक्ट मजिस्ट्रेट जितेंद्र प्रताप सिंहना डिस्ट्रिक्ट तगे CMO दा थौदोक अदु थिजिनबा याथंग ताउथखरै। नुपी अदु डोज अनि अदुना मरम ओइरगा मसादा मफम खरदा मथा मथा पोमखलकपा यावरखी अमदे हौजिकमकी ओइनदी यामना अरुबा फिबम अमा ओइद्री हाइरे। एशियन कपल अमदा कारण तारुबा नहा अमा पुलिसना फाबा ngamkhरै। वाशिंगटन दा एशियन अमेरिकन सिंग अमसुंग पैसिफिक आइलैंडर सिंग दा हौखिबा था खरा असिदा ताथी तावैना तौबगी थबक सिंग यामना तोइना थोकले। असिगुमना थौदोक सिंग असिगा मरी लैनना एशियन कपल अमदा कारण ताखिबा मसागी चही तरागा मंगारोम सुरबा नुपा अमा पुलिसना हौखिबा थांज नुमित्ता फाबा ngamkhरै हाइरे। हिरम असिगा मरी लैनना लोकल पुलिस ऑफिसर अमना फोंदोखिबदा नुपा मसा असिना वाशिंगटन गे टोकोमादा लाखिबा एशियन कपल अदुगी मनाक्ता चंगसिनदुना फजदबा वही वता सिजिनबगा लोइनना मखोइबु मफमदुदा लाक्तनबा अथिबा वही सिंग सिजिनखि। अदुम ओइनमक मतै मनाव अनि अदुना नहा अदुगे वाफम अदुबु थवैना तासिनबा तौदना नाथैरगा चटनबा होटनखि। मतमदुदा नहा अदुना मसागी चही यांखै तरुकलोम सुरबा एशियन नुपा अदुबु लैमाइदा इंथुखि। अहल अदुनसु हौगतलगा नहा अदुदा मखा ताना फजदबा वही वता सिजिनदनबा खंगहनखि। नहा अदुना अहल अदुगी वा मपुंग फाना ताबगी महुत्ता अतोपा ममानबा अमा कौक्सिलगा अहल अदुबु तमथीना फुरमलगा मफमदु थादोक्तुना चेनखिबगी वीडियो अमा सोशल मीडियादा वायरल ओइखे। मदुदगी वाशिंगटन पुलिसना नहा अदुबु मसक खंगदोकपगा लोइनना फाबा ngamखिबने। फारबा मियोय अदुगी मथक्ता पुलिसना केस अमा रजिस्टर तौखिबगा लोइनना जुवेनाइल सेंटर अमदा एक्यूज अदुबु थमलगा वहंग पहंगी थबक चथबा हौख्रे हाइरे। सोशल मीडियादा वायरल ओइखिबा वीडियो अदुसु थौदोक अदुदा सेनरिबा एक्यूज अदुगी ममानबा अमना कापलगा इंटरनेट थागलखिबनी हाइना पुलिसना फोंदोखिबगा लोइनना। लैवाक असिदा ममांग सहीगी मार्च 18 हौरगा हंदक सहीगे फेब्रुआरी 19 फाउबदा असिगुम्बा मखलगे थोगहनिंगदबा थौदोक 3,000 हेना थोख्रै। पुलिसनसु मखा ताना असिगुम्बा थौदोकसिंग असे थोगहनदनबगिदमक अकनबा सेक्शन थौरांग लौखटपा हौरे हाइरे। पाउमीदा खुद थारकपा सैराक पियु। कक्सिंग डिस्ट्रिक्ट जर्नलिस्ट एसोसिएशन काजागे एग्जीक्यूटिव मेंबर अमसु ओइरेबा इम्पैक्ट टीवी की पाउमी एलांगबम मुसुकना ngarang खुराइदा पाउ लौरुरगा हलकपदा मफम अदुदा सथखिबा बन सौगटपा मियोय अमना फुरखिबा थौंग अदु काजाना यामना कन्ना यानिंगदे। थौंग अदु काजाना हक्सिन लौई हाइना एसोसिएशन असिगी सेक्रेटरी थोक्सोम जयंत मैतैना प्रेस थोकपा चेरोल अमदा फोंदोरकले। चेरोल असिदा मथौ पांथोकचरीबा पाउमी अमना पाउ लौबा चलिंगैगी मतमदा हेक्ता मखुद थारकपा हाइबसे तराइना लौबा ngamदे। लानगी मतमदा फाउबा खुद थादनबा पाउमीदा तमनना पाउमीनी खंगना खंगना खुद थारकपदा चेनबा मियोय फागतुना लैंगाकना चैराक पियु हाइरे। लाइहौ हौदुना OPD दा लायेंबा लाकपा खुदिंगमक कोविड टेस्ट तौनबा खंगहनख्रै। लैंगाकी अमदि लनाई हेल्थ केयर सेंटर सिंगदा लाइहौ हौदुना OPD दा लायेंबा लाकपा अनाबा खुदिंगमक कोविड-19 की टेस्ट तौननबा खंगहनख्रै। हेल्थ सर्विसेस की डायरेक्टर डॉक्टर के राजोना थोकिबा मेमोरेंडम अमना हाई लैवाक असिदा कोविड-19 की केस मसिंग हेंगलकपा असिगी येंगलगा पब्लिक अमदि प्राइवेट हेल्थ केयर सेंटर सिंगना लाइहौ हौबगी कंप्लेन लैबा अनाबा सिंगना OPD दा लायेंबा लाकपदा सुंगसोय सोयदना कोविड-19 की टेस्ट तौहनगदबने वाफम असि खुदक्तगी थबक ओइना पांथोकदबनी हाइनसु मेमोरेंडम अदुदा पल्ले। अनौबा कोविड की ओइरगलिबा फिबम असि येंगलगा लाई हराउबगी मतम
ꯇꯦꯟꯁꯤꯟꯕꯤꯌꯨ ꯃꯥꯏꯆꯧ ꯄꯨꯔꯦꯜ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯒꯤ ꯑꯅꯧꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯏꯐꯝꯁꯤꯡꯗ ꯂꯥꯏ ꯍꯔꯥꯎꯔꯤꯕꯁꯤꯡꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯃꯇꯝ ꯇꯦꯟꯁꯤꯟꯕꯤꯅꯕ ꯃꯥꯏꯆꯧ ꯄꯨꯔꯦꯜ ꯀꯥꯡꯖꯤꯌꯥ ꯃꯉꯥꯡꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯥꯡꯖꯤꯌꯥ ꯃꯉꯥꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯍꯧꯖꯤꯛ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯔꯤꯕꯁꯤꯡꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯁꯥꯡꯗꯣꯛꯂꯤꯕ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯣꯡꯃ ꯈꯛꯇꯗ ꯂꯣꯏꯁꯤꯟꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯐꯥꯎꯕꯗ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯃꯁꯤꯅ ꯑꯅꯧꯕ ꯀꯣꯚꯤꯗꯀꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯀꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯊꯦꯡꯊꯅ ꯂꯥꯏ ꯍꯔꯥꯎꯕꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯀꯌꯥ ꯊꯣꯛꯄꯗꯒꯤꯁꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯗ ꯂꯥꯏꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥ ꯃꯥꯏꯕꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯝ ꯇꯦꯟꯁꯤꯟꯕ, ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯇ ꯂꯣꯏꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯂꯥꯏ ꯀꯃꯤꯇꯤꯅ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕ ꯀꯃꯤꯇꯤ, ꯄꯦꯅꯥ, ꯃꯥꯏꯕꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯨꯅ ꯀꯣꯚꯤꯗꯇꯒꯤ ꯑꯩꯈꯣꯏ ꯀꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯐꯝ ꯈꯔꯗꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯂꯥꯏ ꯍꯔꯥꯎꯕ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯍꯧꯖꯤꯛ ꯅꯧꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ ꯑꯁꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯁꯟꯗꯣꯔꯛꯂꯤ꯫ ꯌꯥꯝ ꯊꯨꯅ ꯀꯣꯚꯤꯗꯀꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯂꯥꯏ ꯍꯔꯥꯎꯔꯤꯕ ꯄꯦꯅꯥ ꯃꯥꯏꯕꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ SOP ꯉꯥꯛꯅ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯏꯃꯥ ꯃꯥꯏꯕꯤꯁꯤꯡꯅ ꯑꯃꯗꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕꯁꯤꯡ ꯃꯥꯛꯁ ꯎꯞꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯄꯣꯠꯂꯥꯟꯕꯁꯤꯡ ꯂꯥꯛꯄꯗ ꯏꯃꯥ ꯃꯥꯏꯕꯤꯁꯤꯡꯅ ꯑꯣꯛꯄ ꯑꯃꯗꯤ ꯂꯥꯏ ꯀꯃꯤꯇꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ SOP ꯉꯥꯛꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ MTS 13 ꯂꯧꯕꯒꯤ ꯔꯤꯇꯟ ꯇꯦꯁꯇ ꯃꯥꯔꯛ ꯇꯦꯝꯄꯔꯤꯡ ꯇꯧꯔꯝꯂꯦ꯫ KSA ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯂꯤꯃꯤꯇꯦꯗꯅ ꯂꯧꯕ ꯍꯧꯈꯤꯕ ꯆꯍꯤ 2020ꯒꯤ ꯇꯥꯡ 10ꯗ ꯄꯥꯡꯊꯣꯛꯈꯤꯕ MTS 13 ꯂꯧꯅꯕꯒꯤ ꯑꯏꯕ ꯆꯥꯡꯌꯦꯡꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ KSAꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯌꯥꯎꯅ ꯑꯆꯧ ꯑꯁꯥꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯁꯛꯃꯥꯏ ꯌꯦꯡꯅꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯦ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯆꯥꯎꯅ ꯇꯧꯔꯨꯕ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥꯗꯤ ꯃꯪꯗ ꯗꯣꯂꯥꯟ ꯁꯥꯕ, ꯂꯩꯆꯤꯟꯗ ꯇꯦꯟ ꯀꯥꯞꯄꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯒꯤ ꯐꯜ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 31ꯗ ꯂꯥꯎꯊꯣꯔꯛꯄꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯄꯦꯟꯗꯕꯒꯤ RTI ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯏꯔꯝꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯒꯤ ꯐꯪꯂꯤꯕ ꯃꯥꯔꯛꯁꯤꯡ ꯌꯦꯡꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ KSAꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯁꯣꯏꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯂꯤꯃꯤꯇꯦꯗꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯊꯝꯂꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯇꯕ ꯊꯣꯛꯂꯕꯗꯤ KSAꯅ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫